Hi ma'am, good morning. Akoigi ngasigi breakfast se ma'am ata su loi thokre canteen de chala lau gado soina masu hayang hangchit kare suti wele tra khangdi suti lakadabado election naidana khotana suti phangdaba ko ani ra humlak suti melabane ba phangdaba do hayang chila canteen da yon lauragena ata su loi thokre aduna ngasidi cha khar leiba ko fried rice oina ngaushal marang dang je chak phona yam thungjalure isu ada yerum khara hapchalaga fried rice tawradi moi ani su harau nge charani ado kaino su ka aigi chak se khogi soya sauce khara yamna hena tagre aduna chak se machu se musalap tawr camera na nongdi mangbaga kariga na ketang mu hena mu halla boy khal ado yerum se hapchala spring onion hapchala kuisu kui fried rice cha da bade nong pado sumai chaba chu hawani yanam na ngawdo aidi pamye ba ko ado moi ani di tilhau chanam ga hapase moi ani na pamja ba mase di akoi breakfast khara su theng ising lakdana ko momu sumai ni ising theng lakpase yamna aidi bathroom changhalaga ka ising ga loi thokhiba ka tawri tan ngani mai na ka loi gi base sono yaina formula match ki yengwa ma yenga tawle ram Chào hỏi. Ayuki chaba lo nong se fat fatte handa kharani se nong dum chuna nusa phajana phatta ba hai nong dum ki ta ba do nong weather se ifa phajana ba do da ina sonuga paruga gi bag se su ge to bana hande ki na su da na leire nong sa da de manam nam thi ge ne ne masi de nusa ki tang de to khani le mo school ka ra ni no April horokpa de adumne tarani tangai ina bag se sudo ke toba moi ni di sonubari ke mai de da paru de koju hana tawra me ba school chahi mi lor mathang ano ba ka ba han bam puning ma da ada koi paru su puningi sonu gi di lei da moi ni ke bag se phare ba handak ki ne sina local gi lei da ba dum ko ke din dum lau gira ba na po se hana leiribani na ahanba mo ke dawdu na kan ma kya mo pathoy ni ising dum bu sa ba in ting mani chahi ma punara bani na ufun de yam ne kumo se aing ba da ting na di sam thoe ba ko in sabun yam sa ba he jun chuna te da sabun to ba ising da aina ting mani mo ni gi bag se paru gi di khang di skun de law de yaro de ya khang de skun da bag su mai kano tawre na hai ba ko ari yeng da do su to ani ma mo ni gi ai sono bisa han balai bira su ko tuition da puna aman masina tuition da puna su ya mot panina ising sang hakting na thamge aduga brush na khet pain hakting na thamame aduga ma'am asamoy ani se hoji school later banina ko tv yenga machin se sunglep leptaba ma hekta chaning ba ngale ga kaim leitrabo ta ma hai ba ko da cha po su leitraba hai tare aduna aina kuisu kuire akoi kata akakpa nimki do kata nimki se khara semge na tawba doidi dum cha ga tha so hawi weather si angang ta sunate ma'am ai su dungai re koi weather nong chu le rabaina koi gi cha dum thakning ba doidi chin se sum lepningdaba ko kai gum shining ba chaning ba tawba aduna kata nimki khara semjan ge cake hoge su khan ba gas ka ki re ma'am gas se hojik jamna kano tawna ba siga da ko aina cake hoba sidi matam do kuina sum changmanina gas ki bagi cake ka hawdare na haiba paru de cake chaningi ne ba to sum hawbi ni da gas ma bodi numit tarani gi matung mari mangani changi bra hangde ma bodi la he loi ki baga gas plo phangaroi da khamda ki re yumda leiba ta de ko ki de ba gas ke sing ta wo ju to ai de dum sing na thong ba ju nungai de garang ka chaga sing tha thong ba si su ne ado yum na ta mena se da dikije ya ba leita bani na kai de bu kari lauru du ba do induction ma su lei se da di bill khuka se leitra bu di hen bu gas phangdra ga bu di dum puthorok toi ne ba ko bill khuka se da ki da nai kai no ka tawja dare
ꯏꯟꯗꯛꯁꯟꯒ ꯁꯤꯖꯤꯟꯅꯒꯗꯕ ꯑꯗꯣ ꯑꯩꯒꯤ ꯀꯇꯥꯅꯤꯡꯕꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯂꯥꯖꯤꯔꯥ ꯑꯃꯨꯕꯗꯨꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯞꯇꯣ ꯃꯔꯣꯏꯗꯣ ꯃꯅꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯩꯗꯤꯗꯣ ꯈꯔ ꯍꯥꯞꯆꯟꯕꯅꯤ ꯑꯗꯣ ꯁꯤ ꯍꯧꯕꯗꯤ ꯀꯛꯄꯗꯤ ꯀꯨꯏꯅ ꯆꯪꯕ ꯋꯥꯕ ꯏꯊꯟꯇ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯕꯗꯤ ꯃꯤꯅꯤꯠ ꯐꯥꯍꯧꯔꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯝ ꯆꯤꯟꯁꯤ ꯂꯦꯞꯅꯤꯡꯗꯕꯗꯤ ꯍꯥꯎꯕꯅꯦꯕ ꯁꯤ ꯅꯤꯁꯥ ꯑꯃꯅꯤ ꯑꯩꯅ ꯐꯖꯅ ꯇꯣꯠꯂꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯊꯝꯃꯦ ꯄꯔꯨ ꯑꯣꯏꯅ ꯂꯥꯡꯉꯤꯕ ꯈꯨꯂꯥꯡꯁꯤꯗꯤ ꯂꯣꯏꯔꯦ ꯃꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯃꯤꯅꯕ ꯍꯥꯏꯁꯤꯅꯦ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯊꯝꯃꯝꯃꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯒꯤ ꯐꯤꯗꯤ ꯉꯁꯥꯏꯅ ꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯣꯏ ꯑꯅꯤꯒꯤ ꯕꯦꯒꯁꯦ ꯑꯩꯅ ꯇꯤꯡꯕꯁꯦ ꯑꯍꯟꯕ ꯕ꯭ꯔꯁꯅ ꯈꯦꯠꯀꯦ ꯇꯧꯕꯅꯦ ꯑꯃꯟꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯤ ꯈꯦꯠꯅꯕꯕꯨꯗꯤ ꯂꯩꯕꯀꯣ ꯑꯗꯨꯝ ꯃꯣꯏꯒꯤ ꯕꯨꯛꯁꯦ ꯑꯩꯅ ꯐꯤ ꯈꯦꯠꯅꯕꯗꯣ ꯇꯧꯅꯤꯡꯗꯗꯅ ꯑꯗꯨꯝ ꯑꯍꯟꯕ ꯑꯃ ꯁꯦꯒꯥꯏꯔꯦꯕ ꯁꯤꯅ ꯈꯦꯠꯂꯒꯦ ꯐꯖꯅ ꯃꯣꯏ ꯑꯅꯤꯅ ꯑꯍꯟꯕ ꯃꯣꯏ ꯑꯅꯤꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯁꯣꯅꯨꯕꯨꯗꯤ ꯀꯩꯝ ꯍꯥꯏꯖꯗꯦꯗ ꯄꯥꯔꯨꯅꯤ ꯑꯍꯟꯕ ꯃꯥꯒꯤ ꯂꯧꯔꯔꯣꯏꯗ ꯑꯩꯅ ꯁꯨꯛꯀ ꯐꯔꯤꯁꯤꯗꯤ ꯕꯦꯒꯁꯤ ꯗꯦꯀꯠꯂꯣꯟꯒꯤꯅꯦꯕꯀꯣ ꯗꯦꯀꯠꯂꯣꯟꯒꯤ ꯀꯩꯅꯣꯁꯦ ꯄꯣꯠꯇꯤ ꯐꯗꯤ ꯐꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯌꯥꯝꯈꯠꯂꯛꯇꯣꯔꯕꯅꯤꯅ ꯈꯪꯗꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯁ꯭ꯀꯨꯜꯗꯒꯤ ꯂꯧ ꯍꯥꯏꯔꯗꯤ ꯂꯧꯕ ꯇꯥꯕꯅꯤ ꯈꯤꯇꯪ ꯁꯨꯗꯣꯛꯑꯦ ꯃꯌꯥꯝ ꯐꯖꯅ ꯑꯃꯣꯠꯄ ꯀꯣꯛꯊꯈ꯭ꯔꯦ ꯃꯊꯛꯇ ꯐꯧꯒꯠꯂꯨꯔꯒꯦ ꯑꯅꯤꯁꯦ ꯑꯃꯨꯛꯀꯣ ꯇꯤꯚꯤ ꯌꯦꯡꯅ ꯂꯩꯔꯤꯅꯦ ꯑꯃꯨꯛ ꯃꯣꯏꯅ ꯐꯨꯅꯔꯛꯄꯁꯨ ꯇꯧꯔꯛꯇꯣꯏꯅꯤꯀꯣ ꯔꯤꯃꯣꯠ ꯃꯨꯟꯅꯕꯒꯤ ꯃꯣꯏꯅꯤꯅ ꯇꯧꯔꯤꯁꯦ ꯑꯗ ꯅꯨꯡꯁꯥꯗꯤ ꯐꯖꯅꯗꯤ ꯊꯣꯛꯇꯦ ꯃꯊꯛꯇ ꯐꯧꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯡꯀꯤꯗꯣ ꯍꯧꯗꯣꯛꯅꯕ ꯇꯧꯔꯒꯦ ꯂꯪꯗꯤ ꯂꯪꯉꯦꯀꯣ ꯃꯌꯥꯝ ꯐꯖꯅ ꯈꯦꯠꯂꯛꯑꯕꯅꯤꯅ ꯑꯩꯅꯅꯦ ꯈꯦꯠꯄ ꯍꯦꯟꯃꯟꯗꯅ ꯃꯇꯨꯒ ꯊꯣꯛꯑꯕ ꯈꯪꯗꯦ ꯀꯪꯉ ꯐꯖꯅ ꯈꯪꯉꯅꯤ ꯑꯍꯟꯕ ꯕ꯭ꯔꯁꯅꯤꯅꯀꯣ ꯌꯥꯝꯅ ꯀꯟꯅꯁꯨ ꯈꯦꯠꯄ ꯌꯥꯈꯤꯗꯦ ꯇꯧꯔꯗꯤ ꯇꯞꯂꯤ ꯇꯞꯂꯤ ꯈꯦꯠꯄ ꯑꯩꯅ ꯀꯩꯅꯣꯝꯃ ꯊꯣꯛꯂꯛꯑꯗꯤꯅꯦ ꯅꯨꯡꯁꯥꯁꯨ ꯑꯃꯠꯇ ꯊꯣꯛꯇꯦꯕ ꯅꯨꯡꯁꯥꯁꯨ ꯅꯨꯡꯁꯥ ꯉꯥꯏꯕꯗ ꯑꯩ ꯕ꯭ꯂꯥꯡꯀꯦꯠꯁꯨ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯥ ꯀꯟꯅ ꯊꯣꯛꯇꯕꯅꯤꯅ ꯑꯃꯔꯣꯝꯗꯗꯤ ꯅꯨꯡꯁꯥ ꯊꯣꯛꯇꯕꯅꯤ나 ꯐꯃꯥꯏꯅ ꯈꯜꯂꯤ ꯃꯥꯔꯁ ꯍꯧꯒꯠꯂꯛꯄꯗ ꯁꯥꯔꯤꯗꯨꯅꯤ ꯁꯥꯗꯣꯔꯦ ꯈꯟꯕꯗ ꯅꯣꯡ ꯆꯨꯕꯅ ꯐꯩꯌꯦꯅ ꯈꯟꯕ ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯑꯃꯨꯛ ꯌꯦꯡꯅ ꯃꯣꯏ ꯌꯨꯝꯁꯦ ꯋꯥꯡꯅꯗꯤ ꯊꯣꯡꯒꯜꯂꯤ ꯁꯣꯔꯣꯛꯇꯩ ꯈꯔ ꯋꯥꯡꯅ ꯊꯣꯡꯕꯅꯗꯤ ꯐꯩ ꯍꯌꯦꯡ ꯌꯨꯝꯗꯤ ꯕꯥꯔ ꯊꯨꯒꯥꯏꯔ ꯁꯥꯕ ꯌꯥꯗꯕꯅꯤꯅꯀꯣ ꯐꯅ ꯋꯥꯡꯉꯦ ꯑꯩꯃꯨꯛꯀ ꯋꯥꯡꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯃꯁꯨ ꯌꯨꯝ ꯁꯣꯟꯗꯒꯤ ꯁꯥꯗꯩ ꯇꯣꯏꯃꯥꯏꯅ ꯂꯩꯕꯥꯛꯀ ꯄꯩꯈꯠꯂꯛꯏ ꯂꯣꯏꯔꯦ ꯌꯦꯡꯅ ꯌꯨꯝ ꯁꯥ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ ꯁꯤꯁꯨ ꯂꯩꯕꯥꯛꯇꯤ ꯈꯔꯅꯤꯗꯤ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯅꯤ ꯅꯣꯡ ꯆꯨꯕꯅꯤꯅ ꯕ꯭ꯂꯥꯡꯀꯦꯠꯀ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯃꯃꯥꯡꯗ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯁꯨꯔ ꯍꯥꯞꯆꯤꯟꯈꯤꯒꯦ ꯇꯧꯕ ꯍꯧꯖꯤꯛꯁꯤꯒꯤ ꯋꯦꯗꯔꯁꯤꯗ ꯁꯨ ꯂꯩꯔꯗꯤ ꯃꯅꯝ ꯅꯝꯊꯤꯕꯩ ꯋꯥꯔꯤꯅꯤ ꯀꯪꯗꯗꯅ ꯅꯣꯡꯁꯦ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯂꯥꯎꯅ ꯈꯣꯡꯉꯦ ꯃꯊꯛꯇ ꯑꯩꯒꯤ ꯅꯤꯝꯀꯤꯁꯦ ꯁꯦꯝꯗꯣꯛꯑꯒꯦ ꯋꯦꯗꯔꯁꯤꯒꯗꯤ ꯆꯥꯒ ꯑꯗꯨꯒ ꯅꯤꯝꯀꯤꯒ ꯆꯥꯕꯁꯦ ꯑꯁ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯀꯥꯒ ꯁꯦꯝꯗꯣꯛꯅꯕ ꯇꯧꯔꯒꯦ ꯅꯣꯡ ꯆꯨꯊꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯄꯔꯨ ꯁꯣꯝꯗ ꯂꯥꯡ ꯇꯤꯚꯤ ꯊꯥꯔ ꯏꯁꯩꯒꯁꯨ ꯀꯟꯅ ꯁꯛꯏꯀꯣ ꯑꯩꯈꯣꯏ ꯄꯔꯨꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯄꯥꯝꯗꯣꯏ ꯃꯥꯜꯂꯦ ꯊꯥꯕꯜꯒꯤ ꯚꯤꯗꯤꯑꯣꯒ ꯌꯦꯡꯉꯒꯀꯣ ꯃꯊꯟꯇꯒ ꯆꯣꯡꯉꯦ ꯍꯩꯖꯗꯕ ꯅꯣꯛꯎꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯗ ꯑꯃꯨꯛ ꯅꯣꯛꯄꯒ ꯌꯥꯝ ꯄꯣꯟꯇꯦ ꯃꯥ ꯊꯥꯕꯜ ꯆꯣꯡꯕꯗ ꯐꯖꯩꯅꯦ ꯐꯖꯩꯅꯦ ꯍꯥꯏꯇꯥꯕ ꯕ꯭ꯂꯥꯡꯀꯦꯠ ꯂꯧꯁꯜꯍꯜꯂꯦ ꯕ꯭ꯂꯥꯡꯀꯦꯠꯁꯤ ꯀꯪꯕꯅꯤꯅ ꯅꯣꯡ ꯆꯣꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯂꯣꯏꯔꯦ ꯐꯤꯁꯤꯡꯗꯤ ꯁꯨꯝ ꯈꯔ ꯆꯣꯠꯄꯅꯤꯅ ꯐꯧꯗꯣꯛꯑ ꯌꯥꯔꯅꯦꯕ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯆꯣꯠꯈ꯭ꯔꯗꯤ ꯃꯅꯝ ꯍꯦꯟꯗꯣꯏꯅꯦ ꯑꯃꯨꯛ ꯀꯟꯅ ꯅꯣꯡ ꯆꯨꯊꯔꯛꯑꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯅꯣꯡꯖꯨ ꯄꯟꯊꯥꯒꯤ ꯂꯧꯊꯣꯛꯀ ꯂꯧꯁꯤꯟꯒ ꯅꯨꯡꯁꯥ ꯁꯥꯔꯦ ꯑꯃꯨꯛ ꯐꯧꯗꯣꯛꯄ ꯁꯤꯅ ꯑꯩ ꯕꯦꯒꯁꯦ ꯁꯨꯗꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯑꯩꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯅ ꯁꯨꯔꯨꯕꯗ ꯑꯃꯨꯛ ꯅꯣꯡ ꯆꯨꯔꯛꯑꯦꯅꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯁꯤꯔꯤꯒꯤ ꯃꯄꯥꯗ ꯂꯩꯕꯅꯤꯅꯀꯣ ꯅꯣꯡ ꯐꯦꯟ ꯁꯨꯃꯥꯏꯅ ꯅꯣꯡ ꯀꯟꯅ ꯆꯨꯔꯗꯤ ꯅꯣꯡ ꯐꯦꯟ ꯍꯥꯏꯖꯤꯜꯂꯛꯄꯗ ꯑꯩꯒꯤ ꯃꯄꯥꯁꯦ ꯍꯦꯛꯇ ꯆꯣꯠꯂꯦꯕ ꯅꯣꯡ ꯇꯥꯔꯛꯑꯒꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯂꯤꯔꯕꯅꯤꯅ ꯁꯤꯗ ꯃꯄꯨꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯄꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯃꯊꯛꯁꯤꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯇꯥꯅꯨꯡꯒꯤꯁꯦ ꯀꯛꯑꯒ ꯁꯦꯝꯗꯣꯛꯑꯒꯦ ꯂꯣꯏꯅ ꯁꯤ ꯀꯛꯄꯁꯤꯅꯤ ꯋꯥꯕ ꯍꯥꯏꯕꯨ ꯋꯥꯕ ꯍꯥꯏꯗꯤ ꯏꯊꯟꯇ ꯑꯗꯨꯝ ꯂꯦꯞꯄꯒ ꯀꯩꯅꯣ ꯇꯧꯕꯗ ꯁꯣꯅꯨ ꯍꯣꯏꯗ ꯀꯛꯍꯟꯒꯗꯕꯁꯨ ꯐꯩꯔꯦꯡꯒ ꯗꯨꯏꯔꯦꯡꯒ ꯁꯣꯅꯨꯗ ꯇꯧꯕ ꯁꯣꯅꯨꯕꯨꯗꯤ ꯇꯧꯅꯤꯡꯒꯅꯦꯕ ꯑꯗꯨꯒ ꯄꯔꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯇꯣꯏꯕ ꯃꯉꯣꯟꯗꯗꯤ ꯇꯧꯍꯟꯗꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯃꯣꯏꯗꯤ ꯄꯔꯨ ꯍꯣꯏꯗꯤ ꯈꯜꯂꯤꯅꯦ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯅꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯕ
ꯅꯣꯡꯃ ꯆꯨꯔꯦ ꯈꯤꯇꯪ ꯁꯥꯟꯅꯔꯦ ꯗꯨꯡꯗꯥꯡ ꯇꯧꯕꯗ ꯃꯄꯨꯅ ꯂꯥꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯑꯁ ꯄꯔꯤꯈꯥ ꯂꯣꯏꯕꯗꯒꯤ ꯃꯣꯏ ꯑꯅꯤ ꯐꯖꯅ ꯂꯥꯡꯉꯦꯒ ꯈꯣꯠꯂꯦꯒ ꯑꯗꯨꯝ ꯅꯣꯡꯅ ꯍꯥꯏꯔꯛꯑꯁꯨ ꯏꯀꯥꯏꯌꯦꯕ ꯑꯩꯗꯤꯅꯦ ꯑꯗꯩ ꯃꯈꯥꯗ ꯑꯗꯨꯝ ꯕꯣꯜ ꯕꯦꯠ ꯁꯥꯟꯅꯔꯦ ꯒꯥꯔꯤ ꯂꯩꯕꯅꯤꯅ ꯊꯣꯡꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏ ꯃꯣꯏ ꯑꯅꯤꯁꯨ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯆꯠꯅꯤꯡꯉꯦꯕ ꯃꯣꯏ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅ ꯐꯩ ꯍꯥꯏꯁꯤꯅꯦ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯃꯨꯛꯁꯨ ꯃꯣꯏ ꯑꯅꯤꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤꯒ ꯁꯥꯟꯅꯖꯔ ꯈꯣꯠꯆꯔꯒ ꯑꯗꯨꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯅ ꯌꯨꯝꯁꯦ ꯂꯩꯔꯒ ꯉꯥꯎꯅꯦꯕ ꯕꯣꯜ ꯁꯥꯟꯅꯔꯦ ꯑꯗꯨꯝ ꯑꯩꯅ ꯂꯥꯡꯒꯅꯨ ꯈꯣꯠꯀꯅꯨ ꯃꯄꯨ ꯉꯥꯡꯉꯛꯀꯅꯦ ꯀꯤꯕꯒꯤꯀꯣ ꯁꯥꯟꯅ ꯐꯪꯖꯗ꯭ꯔꯦ ꯃꯣꯏꯁꯦ ꯑꯗꯣ ꯑꯩꯅ ꯈꯥꯏꯕꯣꯛ ꯑꯃꯗꯤꯀꯣ ꯅꯨꯡꯀꯤꯁꯦ ꯀꯛꯑꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥꯗꯔꯦ ꯌꯥꯝ ꯀꯨꯏꯅ ꯊꯝꯖꯤꯟꯈ꯭ꯔꯁꯨ ꯂꯣꯏꯅ ꯀꯛꯂꯛꯅ ꯂꯣꯏꯔꯛꯄꯗꯗꯤ ꯍꯣꯔꯦꯟ ꯅꯨꯡꯁꯤꯠꯀ ꯈꯇꯪ ꯆꯪꯉꯗꯤ ꯀꯥꯝꯈꯠꯇꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯥꯏꯕꯣꯛ ꯑꯃ ꯍꯧꯖꯤꯛ ꯉꯁꯥꯏ ꯇꯣꯠꯈꯤꯕꯗꯣ ꯈꯥꯏꯕꯣꯛ ꯑꯃꯗꯤ ꯑꯩꯅ ꯇꯟ 3 ꯊꯣꯛꯑꯒ ꯁꯦꯝꯇꯣꯛꯑꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯂꯣꯏꯅ ꯇꯥꯎꯊꯣꯛꯑꯒꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯈꯠꯂꯦ ꯁꯣꯝꯗ ꯇꯤꯟꯒ ꯍꯨꯝꯈ꯭ꯔꯕ ꯀꯩꯅꯣ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯇꯧꯔꯤ ꯑꯩ ꯈꯤꯔꯀꯤꯒꯁꯦ ꯊꯣꯡꯒꯁꯦ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯦ ꯑꯩꯒꯤ ꯀꯇꯥꯔꯅꯤꯝꯒꯤꯁꯦ ꯂꯣꯏꯔꯛꯑꯦ ꯂꯤꯛꯄ ꯃꯥꯟꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯒꯤ ꯁꯣꯔꯤꯌꯥ ꯃꯆꯥꯁꯦ ꯀꯣꯝꯄꯥꯛ ꯃꯆꯥꯁꯦ ꯁꯣꯔꯤꯌꯥ ꯀꯣꯝꯄꯥꯛ ꯍꯥꯏꯔꯒ ꯑꯩ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯂꯩꯑꯦ ꯑꯗ ꯀꯣꯟꯅ ꯂꯤꯔꯛꯑꯒꯦ ꯑꯩꯈꯣꯏꯗꯤ ꯁꯣꯔꯤꯌꯥ ꯑꯗꯨꯝ ꯍꯥꯏꯕꯅꯀꯣ ꯁꯣꯔꯤꯌꯥꯁꯦ ꯄꯤꯛꯄ ꯃꯆꯥꯗꯤ ꯃꯥꯟꯕꯀꯣ ꯐꯅꯗꯤ ꯌꯥꯝꯃꯤꯅꯤ ꯑꯗ ꯂꯣꯏꯔꯒꯦ ꯀꯇꯥ ꯅꯤꯝꯀꯤꯁꯦ ꯁꯨꯃꯥꯏꯅ ꯍꯧꯖꯟꯅ ꯊꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯆꯥꯄꯣꯠꯀ ꯌꯨꯝꯗ ꯑꯆꯥꯄꯣꯠ ꯂꯩꯇꯕꯁꯦ ꯑꯉꯥꯡꯗꯁꯨ ꯅꯠꯇꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯝ ꯆꯤꯟꯁꯦ ꯑꯃꯨꯛ ꯆꯥꯅꯤꯡꯉꯛꯄ ꯃꯇꯝꯗ ꯀꯔꯤꯝ ꯂꯩꯔꯛꯇꯕ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯩꯗꯧꯔꯛꯇꯣꯏꯕ ꯂꯥꯟ ꯇꯧꯔꯦꯒ ꯈꯣꯠꯂꯦꯒ ꯒ꯭ꯌꯥꯁꯃꯨꯛ ꯇꯥꯡꯈꯠꯂꯛꯀꯅꯤ ꯄꯣꯠꯃꯨꯛ ꯇꯥꯡꯈꯠꯂꯦ ꯊꯥꯎ ꯇꯥꯡꯈꯠꯀꯅꯤ ꯀꯌꯥꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯑꯩꯒꯤ ꯊꯥꯎꯁꯦ ꯃꯈꯥꯗ ꯍꯧꯔꯕꯅꯤꯅꯀꯣ ꯃꯣꯏꯗꯥꯒꯤ ꯃꯀꯨꯞꯁꯦ ꯈꯔꯗꯤ ꯇꯥꯔꯦ ꯍꯣꯔꯦꯟ ꯆꯤꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯝꯀꯤꯁꯦ ꯂꯣꯏꯔꯦ ꯀꯟꯇꯦꯅꯔꯗ ꯉꯥꯏꯍꯥꯛ ꯏꯪꯊꯔ ꯍꯥꯞꯆꯜꯂꯒꯦ ꯑꯩꯈꯣꯏ ꯄꯔꯨ ꯌꯥꯎꯅꯤꯡꯉꯛꯇꯣꯏꯅꯤꯀꯣ ꯃꯥꯁꯨ ꯍꯥꯞꯆꯤꯟꯒꯦꯒ ꯍꯥꯏꯔꯛꯇꯣꯏꯅꯤ ꯃꯥꯁꯨ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏ ꯌꯦꯡꯉꯣ ꯅꯪ ꯆꯥꯔꯣ ꯍꯥꯏꯕ ꯃꯌꯥꯝꯕꯒꯤ ꯑꯃꯨꯛ ꯄꯨꯔ ꯆꯠꯂꯦ ꯑꯅꯤ ꯈꯛꯇꯪꯁꯨ ꯄꯨꯔ ꯆꯠꯂꯤꯅꯦ ꯌꯦꯡꯉꯨꯀꯣ ꯆꯦꯟꯈ꯭ꯔꯦ ꯃꯌꯥꯝꯕꯤ ꯑꯃ ꯃꯥꯏ ꯑꯃ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯃꯗꯤ ꯊꯟꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯈꯔ ꯂꯦꯝꯃꯤꯁꯤꯅ ꯆꯥꯒ ꯀꯥꯞ ꯑꯃꯒ ꯑꯩꯒꯤ ꯆꯥ ꯀꯥꯞ ꯑꯃꯒ ꯁꯤꯒ ꯆꯥꯊꯔꯒꯦ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯀꯦꯔꯣꯝꯁꯦ ꯌꯦꯡꯕꯅꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯂꯩꯕꯤꯁꯤꯔꯥ ꯍꯥꯏꯅ ꯃꯣꯏ ꯑꯅꯤ ꯑꯗꯨꯝ ꯑꯁꯤ ꯂꯩꯔꯗꯤꯀꯣ ꯗꯨꯡꯗꯥꯡ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯃꯄꯨ ꯑꯣꯏꯗꯤ ꯗꯨꯡꯗꯥꯡ ꯇꯥꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯉꯥꯡꯉꯛꯄꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯑꯗꯨꯝ ꯀꯤꯖꯕ ꯍꯥꯏꯗꯤ ꯏꯀꯥꯏꯌꯦꯕ ꯃꯤꯅ ꯋꯥ ꯉꯥꯡꯉꯛꯄꯗꯣ ꯀꯦꯔꯦꯝ ꯕꯣꯔꯗꯁꯦ ꯂꯩꯔꯗꯤ ꯐꯝꯅ ꯑꯗꯨꯝ ꯁꯥꯟꯅꯖꯔꯅꯤ ꯍꯥꯏꯅ ꯁꯤ ꯑꯃꯨꯛ ꯑꯣꯟꯂꯥꯏꯟꯗ ꯑꯣꯔꯗꯔ ꯇꯧꯁꯟꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯁꯤꯕꯨ ꯔꯦꯇꯤꯡꯕꯨ 3.8 ꯄꯤꯔꯤ ꯐꯔꯝꯃꯣꯏꯗ ꯈꯪꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯒꯨꯠꯇꯤꯁꯤꯁꯨ ꯌꯥꯝꯗꯦꯕꯀꯣ ꯒꯨꯠꯇꯤꯁꯦ 5 6 ꯄꯤꯔꯤ ꯑꯁꯤ ꯐꯖꯅ ꯆꯦꯛ ꯇꯧꯔꯒ ꯂꯧ ꯇꯥꯔꯦ ꯃꯄꯥꯗ ꯑꯃꯨꯛ ꯍꯪꯉꯒ
ꯑꯗꯣ ꯑꯗꯨꯝ ꯑꯣꯐꯂꯥꯏꯟ ꯗꯨꯀꯥꯟꯗꯗꯤ ꯀꯌꯥꯒ ꯄꯤꯔꯤꯕꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯁꯤ 418 ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯒꯨꯇꯤ ꯌꯥꯝ ꯂꯤꯛꯑꯦ ꯑꯗꯨ 5 ꯈꯛꯇꯪ ꯑꯣꯏꯔꯦ ꯄꯤꯔꯝꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅ ꯈꯔ ꯌꯥꯝꯕ ꯑꯃ ꯌꯦꯡꯉꯒ ꯂꯧꯕ ꯍꯥꯏꯅꯤ 3.8ꯕꯨꯗꯤ ꯔꯦꯇꯤꯡ ꯄꯤ ꯃꯣꯏ ꯑꯅꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕꯒꯤꯕꯨꯗꯤ ꯀꯥꯏꯗꯦ ꯉꯥꯏꯍꯥꯛꯇꯪꯇꯅꯤꯅꯦ ꯁꯤꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯌꯥꯝꯃꯦ ꯍꯥꯏꯗ 5-6ꯔꯛ ꯁꯥꯟꯅ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯨꯞꯆꯜꯂ ꯊꯝꯈꯤꯗꯣꯏꯅꯤ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦ ꯈꯔ ꯒꯨꯇꯤ ꯑꯌꯥꯝꯕꯁꯦ ꯑꯣꯏꯅ ꯌꯦꯡꯉꯒ ꯂꯧꯕꯤ ꯇꯥꯔꯦ ꯃꯣꯏꯅꯤ ꯁꯥꯟꯅꯖꯔꯅꯤ ꯁ꯭ꯀꯨꯜ ꯍꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯁ꯭ꯀꯨꯜ ꯍꯥꯡꯉꯁꯨ ꯑꯗꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯏꯍꯥꯛ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯗꯣꯏ ꯁꯔꯨꯛ ꯁꯥꯟꯅꯖꯕ ꯍꯥꯏꯅꯤ ꯑꯃ ꯂꯧꯔꯁꯤꯔ ꯀꯩꯅꯣ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯗ ꯑꯩꯅ ꯑꯗꯨꯝ ꯄꯣꯠ ꯄꯨꯔꯛꯄ ꯇꯟꯗꯅ ꯊꯝꯃꯝꯃꯦ ꯃꯌꯥꯝ ꯑꯩꯁꯦ ꯆꯥꯛꯄꯨꯗꯤ ꯆꯥꯅꯤꯡꯗꯦ ꯆꯥ ꯊꯛꯆꯟꯈ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯈꯪꯉꯤꯅꯤꯀꯣ ꯆꯥ ꯊꯛꯑꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯗꯕꯅꯦꯅ ꯑꯩꯁꯨ ꯆꯥ ꯊꯛꯅꯤꯡꯃꯟꯗꯅ ꯆꯥ ꯀꯞ ꯑꯃ ꯊꯛꯆꯜꯂꯨꯕꯅ ꯄꯨꯛ ꯄꯤꯛ ꯊꯟꯈꯔꯦ ꯑꯗꯨꯒ ꯁꯣꯅꯨꯒ ꯄꯔꯨ ꯃꯣꯏꯅꯤꯗꯦꯕ ꯆꯥꯛꯀ ꯆꯥꯗ ꯌꯥꯄꯣ ꯅꯠꯇꯦ ꯃꯣꯏ ꯑꯅꯤ ꯃꯄꯥꯁꯨ ꯅꯨꯡꯉꯥꯏ ꯑꯆꯥꯄꯣꯠꯅ ꯄꯨꯛ ꯊꯟꯗꯦꯕ ꯃꯣꯏ ꯑꯅꯤ ꯆꯥꯛ ꯍꯦꯛꯇ ꯆꯥꯅꯤꯡꯉꯦꯕ ꯆꯥꯛ ꯈꯔ ꯊꯣꯡꯕꯤꯔꯦ ꯃꯣꯏ ꯑꯅꯤꯗꯤ ꯍꯋꯥꯏ ꯊꯣꯡꯉꯗꯤ ꯍꯔꯥꯎꯖꯔꯕꯅꯤ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯃꯆꯤꯗ ꯑꯇꯩꯗꯤ ꯀꯔꯤꯝꯇ ꯌꯥꯎꯕꯤꯗꯔꯦ ꯍꯧꯖꯤꯛ ꯅꯤꯝꯀꯤꯁꯦ ꯑꯣꯏꯅ ꯃꯆꯤꯗ ꯍꯥꯞꯄꯤꯗ꯭ꯔꯕꯅꯤ ꯆꯥꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯦ